Mayam Bukrumzari, don't name Ribas Impact News, Nia, Joyshree Usham, Impact News, Kim, Manung Taram Nokchari. Manipur, Missing Haokip, Sikiba, abduction, missing case, the Kayamarom Mamanga, Dum talk to Nadum Lakre. Manipur crisis, May 3, 2023, the Haokipani. Aduga. Violence di ano boy dre Manipur miyam gi damakta di adum violence itatatna no makeup na ba misi minaze adum makhoi na dum udana thengna duna dum leire aduga allegations isu ano gunate mana thon bani moina kapokpani moina tawbani haibagi allegation adagi lengang na phazna yengbidre case satha investigation satha bidre haibagi mayam zidi ano bunatre aduna violence killing si adagi allegation ano wamhung natre but hozi akhoi na inong no trend akhoi na ubathing na basi case mayam sikumba Manipur gi killing violence related case mayam asi NIA da khusin na ba NIA na magi investigation sa thabasi di inong no trend ama oina akhoi miyam na yengba fangnari aduga hozi latest oina KANGPOKPI gi 0 Kotlim Kotzim area da ambush Thadou Church leader ahum Haokip adugi incident adusu NIA da khusina duna NIA na thizinba haukre habegi pauxina latest ore masida natana UKHRUL da thokiba thawai kuki village da hoji poppy plantation adugi cultivation madu thugai blakpa adagi madugi makha tarakpa da unkhatna ba mayam adagi abduction case adagi thokiba thongdok mayam dusu NIA da khusina khre habegi duga NIA na investigation tathare habegi paule duga hoji tronglaubi incident they any incident Manipur tholoba incident khodimakta NIA da sinaba NIA na investigation tathabas na big picture latest trend ne haibatare adubo hoji maksi hoji NIA se India ge ona national investigating agency khwatege chawrba dumba investigating agency oiba taragasu Manipur gi miyam nadi NIA da amata sinakre haibasida thazaba khara watpagi mami se tari aduna the big question is hoji smaina khusina bazina Delhi na smaina center na smaina khusina bazina Manipur gi victims sing moi justice se phanggadori bra aduga allegation khara manadi huzi NIA gi investigation ji amna selective hoy yam akhanna ba ama ni da maina investigation zathari habege dukumba pen ba phungdok pusu lei loina na NIA gi investigation case ama gi investigation hek thok matam da masi political oiba mong da maina controversy chet na bazun tholakpa masi ju khoina thengadabna tia duna ngasi khoina pujarba topic asi NIA probes KANGPOKPI and UKHRUL killings maroina to case myam leitar ga su KANGPOKPI amadi UKHRUL zaiza khoina focus tok jage ngasi gi topic sidaiza aduga khoi gi panel members na oza Michael Lamjathang Haokip Thadou Leader oza Taram Nokchari Ani suba panel member Oza TH Manihar social activist Oza Taram Nokchari aduga khoi gi ahum suba panel member Oza Ashang Kasar social activist Oza Taram Nokchari ngasi gi discussion hok dokcha bazi ahan bada hak Oza Michael Lamjathang da hok dokcha ge Oza hojiki Thadou Leader ahum Haokip bagi thokdo asi NIA da khusina khre haibasi akhoina ngasi pau da mayam thingnare aduna smaina after chayol weeks later Haokip incidents di made Haokipani duga smaina NIA da smaina khusina ga prop tawbaze magi justice say how would they hauna dum pat or mata di hen thuzingani khan bi bra smaina NIA na prop to buzi kamaining bi ya bage Thadou in Manipur gi site gi di NIA na investigate to biu ha bizi hanzan zin dum hairag lakpani dum masi Thadou community na kamaina masi bu accept to bugi oza han bada kaino gi sigi Thadou gi pastor ahum Thadou Baptist Association gi gari convoy ani da attack ambush to silakpadagi maram odina mi nipan gi manung duda manga mari se soe aduga amadi sokte aduga ahum se on the spot to the lekhi da baneba that was on 13 May 2026 morning pung tara adwai gi matam de neba thok pasina sahibung gi peak 0 point haiba Kotjimagi Kotlingi Dugi Hunani Marak to the Intervillage Road, Adwagi Manak to the Tokibo Todokni. Swai Matang says the how would the Thadou in Manipur, Thadou sing a coina, Hizer is a take him that's a day. Cookie could lie piva maro in a Suda River Cookie militant, Mugi stronghold Mapam. Daneba in Haibasi Sida Assam rifle gi
noni battalion gi makhadu da company ama phamme ba kot jim haiba si manak tu da karak si da sahibung haiba si da Imphal Manipur lempen park kanak na bne ba dwai gi matang adwai de su CRPF kem le adu gi thangna ba du da el jangnum phai na veitum phulen haiba veitum khono haiba khun ma su yaw be ba so that was in the chingi hek rich hai tare ma ton gi mathak tu da ne ba hojik thodok se adu kuki gi stronghold gi area jaga ni na adu city the involvement of cookies cannot be ruled out sine ba khoina haijer ise adubu hojik phaw si da cookie gi lal hoba sing na khoina toba natte haiba su kanam ta na haidaba pasu leitri ba adubu whereas on the other hand United Naga Council oiro NIM oiro atei tei sing sinadi strongly condemn to raga chap cha na investigating agency sing de su yokoi cooperation PB ge ni haina so dum to raga laeba aduga yamna ngakpa pot ama se subsequently there was some hostages and detention khara to na re ki sida sigi hostages to na bagi marak sida kari thok bagi hai taradi because of the hostages or detention or interception of innocent Naga civilians in Leilon Vaiphe. Leilon Vaiphe they get to the Naga Micham Praja Lakpa, including 2 pastors. Yaura consider on the same day the Para consider the issue of Thadou pastor ambush was diverted by the detention and hostages for about a month. Adu loira consider khara thado amde kuki singna ekoina sigi nagai taru including 2 pastors ekoina khangde hai reba phaba du kan da family yaw na phaba segregate to thopa aduga hatpa su yam inhuman oina hatpa adu matung da adugi mamang di moina ekoi khangde ekoi gi custody da yaw de haina dum phonga dum laeba sidagi neba ekoi Manipur pajama yamna kanna war ise now hojiki mioi tramari gi detention gi su loikhre issue do naga na ichin naw naga singna bold step ama lower akan sida yare pare ekoi on humanitarian ground si ekoi na hat ke haina phaba na chade akoi mioi naga sing du noina kaido boi kiri maram gino kamaina tora kan se da phai no haiba adugi thodok to the status ama clarification du phangda ba gi maram oduna akoi na detain to bai wan ya de phare akoi pithok ge haina pukchel chauna pithok kan se da hojik kai thok ge hai tar adi hojik naga gi tarup si hi ba chang du phange phang kan se da hojik phaba si se da Thadou gi pastor gi ambush gi se emphasis se lakte about the saying nadi now 5th June to the central government na kaino order to a Ministry of kaino na Home Affairs counter terrorism and counter radicalization haitare CTCR gi division na tho kan sida 8 June 2026 to the NIA na no na moi FIR mat chan khreba swagi matang sida yengba yabase number 1 a na Manipur praja mayam da thamjaning base mikip khoding mak se naga kuki ga pangan na taba makhai sing se kuki na te haibase ina han ba da thamjage hojik yamna nungai te ba pot se ngarangi sigi NIA gi report FIR aduga sigi New Kaitamambi police station si sida Sub Inspector AK Rakesh Singna FIR pala akan sida Thadou gi kaino se pastor hum se kuki ga mari leina daba pastor hum se moina belonging to kuki community haina irakpa ian kreba level to sin kreba aduna takpa national media da so ayamba man kuki community gi leaders have say adum yawa because when the FIR itself su motor the low hiba pot never city su motor the low hiba pot ni na moina sida ya high is a Thadou pastor singbu moina kem khangje da vida naga ga kaino pangan ga maintain ta ba makhai sing se kuki ni haina even Manipur police na adu moige mind do da without applying their mind adu maina thon grabani na officially it is written si chum thok pa mathau tai ba adu na tak padi
ado itaradi mihat pese naga or meitei na oigani hai bese masana dum takre so Thadou in P Manipur gi side tegi adu chumthokna bagi khongthang di paikhat pibra kamai to hoi adugi di speaking order ama chumthokpa mathau tai legal step da togadobra kari togadobra hai badi ko insu kan explore tori but this itself is misleading aduna takpadi if Manipur police is so mindless and if Manipur police portray everybody as cookie mayam cookie ni haina adum thunba taradi mihat pasingsu cookie nadi cookie machine di hat loi ado taradi kaino na hat kani hai ba room da chat kani ba meite or naga na soi na oigani haina chat kani ado taradi this is misleading the very report itself is misleading because background gi du Thadou in P Manipur na su hanjin na thamkre ba very clear okay ma chat ngai mamang si da cookie zo open aman kansida dedication ki damak ta prathana to bibalo hair kansida mama sana ayaba p de haina March that 9 si sida clearly thamme ba ei ishamak ki consent yaudana thambira bane hai taradi adu gi pot so male ba mama samak set da sing di khoi handak ki rang si sida factor mayam lei tarabasu problem se ki na torak pane hai bese khoi na khoi gi thajaba khoi gi believe and khoi gi conviction suneba maramdi karigino hai taradi Manipur da masa gi jati leba apun bagi damakta Manipur ni hai ba ama lei tarabasu Manipur da leiriba jati se meitei or mitei hai ba ama ani subai sida meitei pangan aduga ahum subai sida haumi jingmi hills people hai ba singchine hills people se loinamak schedule tribe oi khreba adudagi schedule tribe gi list tu yengba tareba duidu da kuntha mari yaw kuntha mari sida maron su thok taba kaino masagi custom culture tradition language leitaba any cookie tribe haiba singse universal dagi puba Burma dagi su lakpa yaba Bangladesh dagi su lakpa yaba Manipur gi citizen India gi citizen gi damakta thamkiba any cookie tribe haiba ni ama thambiba kansida moi kangbu singse legalize tora kansida mitop mayam singse thamjilla kanse lakpa digi maram oiduna any cookie tribe sina set liba loan sorry p ngangi ba loan mayam singse Thadou ga chap manaba loan su chap manaba sak su chap manaba sage su chap manarak panina Thadou su cookie su Thadou ni haina confusion lakpa dagi maram duna last 70 years e hoina Thadou singse moina with the help of Sioux militant which Nadagas as well as the Meitei today are very much kari ngamdaba se a victim of these Sioux militant gi se khoi se hana mangzo na Thadou singse moina overpower tora kansida khoi victim ni haibe se kanam ta na phondo pangamde only few leaders like there was a housing NIA na smaina investigator ramina Sioux militant which particular Sioux militant moina respond kanoma sigi mihat se chene habje phakani habege dum thajaba lebege do ozai microphone do kitang manung da kano changma male a adugi du taseng na di very clear ne da sidasu we cannot rule out the involvement of KNFP or any specific sigi pot se investigation chathari khoi na su leads or any input labor tarabadi khoi na su investigating agency du adum chap chana report pigani ba but aina lakchaning ba point di sigi cookie gi Sioux militants kangbu sing sina Thadou gi mathak si sida mihat haiba se cookie terrorism gi mihat haiba se khoi na haira kan sida phagi do na khanbi ba Imphal da lakke Manipur Pajama ya Manipur CSO singa oza khoisu ya oza Manihar khoisu khoi kaino community understanding o meite ga Thadou to na se haira kan sida khoi da mi hat pa mi do na so hat pi de ko mutilated to na hat pi ba Assam da khoi gi Thadou gi leader yes yamna terrorism oiba yamna terror oiba adugumba cookie singdu khoi Thadou na thengna ga lai ne ba adumain to de khoi na haira kan sida mayam na bahap tabi bradi to na thamdo ise ekhoi su victim amani haira kan mayam na thajabiram deba now today it's disturbing everyone adugi sigi mayam singse ekhoi na nongmei ga khutlai ga paira kan se da sigi cookie se crush to se haira di nongmei khutlai se violence se solution nati haibi ekhoi thajabagi non violence means that ekhoi na fight to ga lakpane ba so the involvement of cookie militants in killing the Thadou pastor cannot be ruled out. Okay, Ozana di si community, they Thadou people,
su the labor militants in the Tawani Hare Karibumba NIA report is the contradictory Tongan ba report ma phang bataragadi madu accept tawgadra. Of course, justice you cannot rule out probabilities and academic tadum leba. Ahoina Hizer is a don level Naga Punbagi consensus lora kanzida, Adugilam mi hat haiba lateba, Mete Punbagi, Dison lorca mi hat haiba lateba, criminal kambu sing say, criminal toba kambu sing say, mi hat kambu sing say, civilian take over kambu sing say, Masa Masagi, Kainozati Pizati lateba. Meitei will never endorse killing of innocent civilians to any community. Okay. Likewise, Adubu Hazik Kuki na Chathariba Nagana Tobune, Meitei na Tobune Haina narrative ama create Tora consider generate Tora spread over say a Yanindeba because cookies are also equally responsible. No issue responsibility lay no issue you cannot rule out. No di yam na clean o na tokanu no issue lay because no na Thadou Tobugum do Tobo say. Nakoi na khang bane khoi khang aga dum lai no issue yam to rakunu mi community da take to rakunu no gi stronghold da lai bane city aduga cookie da yadaba masagi cookie gi church ka da masagi cookie da gi distinct to ra kan da cookie baptist convention da gi thola kana masagi Thadou baptist convention da yauram ba reverend dr Lamjathang moi kangbu du ko akhoi Thadou akhoi da yamna thajaba akhoi da yamna support bibi leader ama oina ko adugi maram oina shanti gi damak ta work to joba mi ama oina noina su hat po oiram gani maram din you cannot rule out. Okay, thank you. Stop yes. labeling only to Meiteis and Nagas. Thank you, Oza Michael. Thank you. Yam mayeksing thame hojiki Thadou sing nadi cookie militant sing involved away have a yamna high level the suspicion oina chingna balai badu mayeksing thamle mathang ko hanga se Oza Ashang Kasar lak chage Oza hojiki Thadou leader singi mihat ki matang da NIA na thizin bagi masima paw leire masira na ngarang je akhoina inong nong na NSN press note ama khoi na thing masida hai basi hojik Thadou Thawai cookie village UKHRUL da thokiba march ki tha da thokiba incident da poppy plantation field do yan that plak pada adu da thokiba incident mi mari hani missing toroga ani magi asiba hakchang ko na phangba adugi madugi incident dugi matung da luhong kano tangkhul micham sing admaine detail thambagi incident mayam thokibani adu hariba case ju NIA da khusina bagi MHA gi order thokpa matamda MHA gi site gi NACNG terrorist gang haina admaina mention to was is the NACN gi site gi press note yamna condemn tawraga the Mulan MOU hozik Parista admaina Mulan da admaina sign tawna kiba adugi MOU aduda moida thamamba athingba do lokthokiba do madu violate tawni habegi pendaba spine lakpa ozada khangjaning baje hozik spine NIA gi PROBES politically vested oiba atopa makhangi agenda ama yauraga su tawraba zala masida mina thajada busu mayam ama lay pase ozai mo thambiyo Joyshree akhoi di NSN makti natabne na ko akhoi na yam kaino di haining de dursu history di akhoi khangbane na akhoi na dum haige jinabadi oji NIA gi head office Manipur da leirabra haibase akhoi na hangba ama hangpham thokre NIA mayam se Manipur da loina pura khram male topal state de NIA se kya ta dare Manipur da NIA dum thangre adu kari no masi akhoi khangdre hayeng swai da lambi ma da san se siraga tal le so NIA dum kau da bra akhoi phap ta dare NIA headquarters se Manipur da thamkhram male habdi ai di lawninge ojigi lakchani ba potu di NSN IM ga Government of India peace sign taunaraga talk se tauraga chathanari aduga Government of India na NSNIM da Armstrong da Netherlands da kadai da challaga peace talk taurase haibase NSN na thirakpadi nate India na thiram daradi hojik so NSN dum lan tauraga atopa kumna leiramgani adu India na NSN da kadai da challaga akhoi peace talk haurase taurase haina India na thibagi history mayam leire madu akhoi khangadabani phare na ceasefire agreement do sign taure ceasefire haure haubadagi loina maktu unconditional da ne haina leikrabani adodi hojik karamba mong da NSN da moina NIA gi ama chathari bano haibadu madu ai wakhanda di
langani hai na lowe aduga madu kari proof lebigino haibagi question na chawba lei but thawai hairiba thawi cookie da mi ani lekhide haibase mamang da su akhoi mayam launare masi akhoi gi honorable cm na assembly the floor the host the house the thamki base NIA thajingani eskrisha pigini haina lothoki ba makhak lei madugi wafam do hanthokpa yadabadegi floor the thamkhrabanena adum taksanba manba ki pochu dum tai aina khanbadi maramdi adugumba misimina mayam manipur da mamang da aduga matung da yamna thokre adode kari gi NIA na phakatari ba si question na chawba lei ko hojeki thawi da cookie ani lekhide haijari base akhoina haibadi proper verification tobio secret di sida pura mob to pura have kona tai adubu open di oide kanana purakpa karamba mina verification toba adugi result mayam do khoi ude ko aduga kana NSA na hat price karmaina proof lebra adu akhoi khangde nomai kamna basu nate ko moi adu da chingdu da hojeki popi thaba mafam ne volunteers sing ma popi gi popi thaba mafam ne haba popi lo uraga aduga popi area da drug charaga natraga moi masengi ama taunaraga hat khibara sigi question chu leiri aduga lan se thokpane na volunteer mayam khun gi volunteer se loina leibani okay aduda karmaina NSN haina ping point particular tauraga se lakhibano phare adu akhoi da tabadi kana homna center na ukhugi SP da pressure pi haina akhoi pau khara tai adu oiradi kari intention no haiba ma adu thawi cookie da NIA siki bagi tama cookie ani lekhida cookie se karamba khundagi no atopodagi changlak para haibagi proper ama public the domain the government na thamba ma changi ko madu police ki report clear oina thambio haibisini akhoina madu tawre adu tawde aduga thawai cookie ki the lekhida mi ani to the particular oina interest lower kanda NIA thajalaga ngasi NSN nani haidana home the tharaga hoji NIA na adu locally the suspected pudi hai ko moya adu suspect haibi adre abdi case to chathare haba okay je du de engbio boko adu di haiba tabne adu suspect hairadi kaman NSN du panbano boko suspect hairadi unknown or suspect militant haibi aiba but particular NSN I am panbe ade aba palle aduga NSN I am terrorist gang adu di akhoi na so suspect akhoi gi BDF or Burmese ki changlapani haiba taradi foreigner ne hair taradi ko amu kari tawba adu di foreigner oiradi foreigner amana maram cha da ma document pai bra pai da sibu di NIA na champham thokte any foreigner ama Manipur da without magi document do shuda na chenglap kholap mi do di anybody na hatpada ko adugi kaino lera moi phare aina lakchaning badi whatever adu oigera Joyshree uki thawai cookie de lekhidaba matam na lam adugi mamang da maite kaya lekhidege chura champu chapada mai nupi unabani haina chapada sthina hatkre adugi de NIA na hojik chatharabra si question na chawba aduga hojeki nupi angang yauna chiri da taruki matangdo aduna gadai da chali aduga Kamal Babu ngasi phawbada saru phangdana leiri adu de gadai da chali aduga linthoi ngambi haibra ale sabi ama nupi macha ma magi ani adu di gadai da chakhi haibagi mayam se adu di NIA na gadai da yausalake haibagi question achauba khoi da leiye bako adu madu mayam du thaidokraga madu mayam du thaidokraga hojik thawai gi cookie ani da particular oina chathari base yamna speed oina adu January February gi wane go February da thokpa January da thokpa February da thokpa gi March da thokpa ne ba accident adu March to hojek na che chance ure go adu di mamang da adu di chahi 25 ta 24 da akhoi gi wangli area da tangkhul macha ni hum sikhi bale ko mang ki ko micham adu di kadai da thambiri si question je achawbne ko si question je amna chawna le aduga ngasai gi akhoi gi tem ko somda tangkhul ani hathi baduna hoji kadai da chali si question mayam se akhoi da le masi kari gi no aduna thawaina ngasai gi thawi gi khunda cookie ani laikhidre haibagi maduda yamna interest lauraga center na thawaina chathari base masi naga da yangsale government se partiality le haibase aidi madu uwe
aduna ngasai kari gi noin aina study torop kanda chief minister na hetta mari makhong khangdring da assembly da phambada mana se NIA de pigni escrisia pigni na lothokhi madu lothokhi bado hojikti hanjan basu yadaba adu moina na lothoga takpane na masida yamna fast oina masigi particular oina sida thawai yauna sida masigi kaino sida oina moi se changsan bara haibagi question a chauba khoida amal leire ko sini aduga sida Thadou Leader ahum reverend pastor sing lekhidaba adu de kanana haibagi question ko adugi muk matungda adugi same numikta nagagi nupa loina pastor lekhidaba yauna mi tarat nipan se phare kona taramari se tarani thoi se thadoe ko aduga hojik taruk si sina phange matungda kaklaga aduga aduna de karamaina mu leiriba haibagi akhoida yamna kariasera mathak makha on hanba ngahonba akhoida sanaba poda ma oina yaure abako ozadu hojik Thadou Leader hum hapagi kesi NIN thijalle aduga kariumba militant sing chenne have moina thidokpa ngamba taragadi masisna whole hojiki mathak tholgariba events mayam kidnapping abduction killing si mayam jigi justice to madudagi horakani na khanbi adu nate adu tosana bakhaktane makhoi ki site na serious oina low de light akhoi ki site na lowgani maite hairagadi am serious oina low phuba phaba phuba jail da hapa adu da yam chathagani daga da adu chathare aina haige yes na na haibadu adom the tawraga tawgani adu ngara na han le lo wifi da madu hatpa mi oibara chinaba yaba aduga na han naga gi taru hatpa chinaba yaba hana dagi tiger haiba ama khangnaba FIR mayam palaga leiriba hadak le lo wifi kemda surround tawkrabane ba kopran kari gi thadokpa ase yam sina ningai leba ko sikri gi thadok pano du pharaga pokhum kari hundaba cobra aduk yamna expert leba moina question laga mi ama khak to phara dabase kari failure lebno habi question aduna mase failure je partition partiality leba tare partiality leba naga ga maite na undermine tawba naga ga maite ga undermine tawba aduga ngasai gi Kuki ki policy chathari basina India ki proxy war India ki policy sichina rakpada aduna nakhaina na dom michan mina khaiba akhoi uweba ubase mi taruk tu yam satina hat pudo madu kampu do ne ba hoji leilong wifi da leiri bedo adu hoji mayam na sauringe da mayam nagali da mayam na yauraga adu phagadab ne maite mayam na yalomi mayam na yauraga si phadam ne na tauringe du da ngarang mafamdu da leire haibudu khangna hoji phabu phadadana amuga moi kem da thadokpase what is the reason behind what is the hidden agenda of the present government as well as the central government aduga central government aibje kopra wegera ama tawai it is under the home ministry in that some sections are under the defense ministry home ministry ki makhada loina leba khaktani paramilitary forces mayam se then adudi kana na handle tawe aduna si drama sana bane aduna thawaina tawge na tawrade adu hoji yango khagi Thadougi leader ahum thok hat pase NIA thinjin ba tarasu mogi mina oiba tarade delay tawraga dum tothokani sondana NSN je mapajan NSN ni haiba khangdaraga suspect NSN ayam haina tawraga kana tawriyeba tawriba po aduga ngapase NSN IM je amuka India ga ceasefire the talk peace talk chathari ba pune adu NSN IM na kari adu da yawgadara hatkadara haiba question su chawna le peace talk se masi thugaina bagi talong tawra natraga madu da taisalaga advantage lawningai policy tawbra adu ede NSN na hatkya de Assam Rifle mayam su kapthaba yare na kuki mayam hapa yaina ko oza ngasi ma hojik New Delhi da Union Home Minister Amit Shah ga Naga leader sing unabagi khoina dum photo ma ju thingna je details khangmangam de masi oza any updates adu update ti hojik ti hairoge haibisu nuaite maram di paw du ko adu bu akhoina khangada bade hojik leiriba present issue si gi tamakta moi unabani hai aduga nahan 14 release tawkhre adu matungda akhogi mi taruk tu di naga taruk tu di am sathiba da hat khre akhogi UN sina charter of demand ama di pisan khre adu maram su yawram ba ya haina ai lowe adu bu kari gi no akhoy top tu di khangde unabadu phajana unaraga naga gi aduga Manipur present da thongli ba issue je haiba
moina paw adugi naina ba aduga phajana madugi convey tawbo oirade yamna phai adu oisu oiramgani na thaje dubu tawdubu hoji akhoina thajaba ngamdaba yadaba sidi Manipur sidi nagagi MLA singi kare mata picture se leitre moi mowaje moi waje home minister ne su lobby dra male sigi state government na so president sem na so lobby dra male na idi lawe maramdi madugi proof mayam akhoi da POI kan akhoi people ngame ko kari gi no UKHRUL da litanda kilometer ani hum da kuki militancy da hojik with the central security forces ka thallaga gari chahan da base ngasi phawba da kari gi clear tawbu ngamde okay one hojik KANGPOKPI da tawri base clear tawbu ngambro ngamde ahum subada lelo wifi gi mi phaba ngambro ngasai mi tarani pan pha ki ba aduga mi taru hakhi ba culprit se direct militant na phaba na te civil singna khunja singna pharaga militant da sina bane ba ko adoi hana phada base mi phaba sing handing over to sing du ne ba adu kari gi to aduna masigi power mayam chathare aduga nahan cobra laraga search operation togne na tawsan ba saraga lelo wifi da kari mata mi am pha pha de ba okay thank you oza smaina tingnaba mayam di phada bas raise the pen da ba hoigi panel member gi site gi fungor gli mathang gi wang se ha oza th manihar lak chege oza hozik ngasi ma samvidhan hatya samvidhan constitution murder day haina maina hoigi lenga paliba lenga na su BJP Manipur na maina observe tau kre palan tau kre masreis da hoi chief minister yumnam khemchon ha basi Manipur da ing chik pase tam tam na shanti je hanjilakle Maduman districts mayam ma pandana Imphal East, Imphal West, Kakching, Thaubal, Bishnupur na chingwam phamda tam tam na shanti hanjilak le hari but ona taina badangarang Imphal West ka KANGPOKPI district ki taina ba kangla thomida maina shutdown gi adagi mi puthok pusin tawre haibagi penda ba kholaw mayam zum thengnari bani oza swais reiza khoi gi lengak si una usinadre tan tasnadre haibagi miam hainari base masi chumakadori bra Noina CM na haibasi Ziribam district kita makta dia achaumas ki mama surprise oina kona fungdorakani haibagi adugum mazum mayam thaza bazum piba adum suai je zakamai bi ya bagi NIA gi investigation chathari ba dagi mi gi penda ba mayam di lairi ba aduga PST hanjalakle hena adum tatna adum hari ba matanga sai gi chief minister na makoi gi constitution gi matang da moi gi mi pham ma sai gi pham ne moi do adu observe tawdo da hai gi du ma si khachitang khoi gi lairiba situation si da digest tawdo na taw hejik se not only chief minister ajik ngangi se khoi gi home minister su chamara budan ngang buduna tawi ngarang na hande ki sum ta bada Manipur da santi oina na ba kaino hana darkar lei ka kaina tampak ta hana santi ohen ba darkar lei ka kaina sum khoi tampak sida ke da patai tai na ba ki khongba mama sum lei bese sina makhoi ni gi thosi kaino makhoi si ai khoi na sum observe taw da makhoi si makhoi gi power makhoi na haining ba tawning ba si against the India lenga ke against the high be ngom da ba aduna India lenga na pami ba maron sigi maron si da teno maron da na lol kan da makhoi si future gi oina sum yeng ba gi miyeng ma si praja miyam ni yeng ai se masima khajitang semto kan da kana to wei Manipur da santi oidri santi oiraga di khoi si discussion taw da ga sai NIA gi matang da dugi keno gi matang da khoi kano to gi mathau kari ta gene aduna Manipur da tampaki nam da santi oidri santi si anytime num ohen mano ohen ba ngam be yai ngajik ngam de na lowi ai mota di maram di makhoi gi powerless ne jikle je home minister powerless ni chief minister powerless ni even magi department moina pairi ba home gi magi leiba police department bukta makhoi na control to ngam de karim da control to ngam de each and every administration je hongsi chief minister gi te keno da chamber da office da tawbra natra governor gi office da tawbra ibse masi praja myam nang khang to ma thok tai Sima, sina maram orkanda mai dudi some ada kara hayang ada mapuna sana na bana pai hai bane na ai thamjege aduga ngasai gi leiriba NI da sina ba khona bagi matang se ngasai akoi gi kanona kan hai gre kasar kan hai gre kanona su hai gre ma kelan su akoi jiri bam gi su NI da sina ne dam lautoi trong inang nang na ikui kui ding da trong nobi gi su NI da sina ne da lautoi khodak tu da thak thak tor kanda adu thoidongna NIA na torkanda thoidongna asi bauta suma puthokpa ngamdri aigi wakhalon dadi NIA da sinabagi muhuta Manipur da leriba magi hena mari makhong khangi
Chin Koya Yona Kangiba, Magi Police Station Duna Koliba, Mapam Singdugi, Me Singduna, cannot be a drive in the Aina Habadi. Kogi CID Lerangani Police Department Lady Makoki investigation, Larokanda, Makoki Moine Loriba, Makoki inquiry report, Moki investigation do, Hena Mapung Padra Kanda, satisfied with another Kanda, Madu the NIA the Karisin of the Karikai gave, Tariq NIA in the Bimota. Oza, but sometimes Akoi Prazana Zoo case as a woman hector one of the NIA this in the view, CBI this in the view having the wisdom labor. Adoring as I Ashang Kasar Hagido, Manipur the NIA office, the office the hunger come to KANGPOKPI. Yes, Thawal the hungry. Thawal the hungry. Thawal you need a hungry. You need a hungry about. NIA na KANGPOKPI Manipur the lady Manipur gi is and every corner KANGPOKPI haying KANGPOKPI hen get the gable. Kasai canono Michael Tamgiduni. Kasai cookie do cano hijel and the widow. Cano Hijan Gredana. A fire pan, but Thadou cookie and Pangre and Harise. Makwena Adopali do, as I Makwena Hatu openina cookie group to Atopana Halaga de Maitano, Ebe, Panganoibe, the Nagano Ibe, Sida cannot get over Mamoido, overlapping to get over never say. At the Masiaquena Kamama time to NIA the net. NIA the cinema, Prazamiam Zukazitan cannot talk there. She would dig on a Quiki Manipuri and a Quiki Maite community Hagadra, Manipur department, the lady by missing the police, home the Gissingna, Luina Baxi, a queen of Tazada Bama, Ire Layava. Masama Sadigi, Aganda. Sina Maram work on the Tazada, Maram work on the NIA is an idea presenter of me, Galinga Perota, CBI presenter of me, NIA presenter of me, CBI Changi have the NIL I have the meeting, Karakaganda, Yam President Kiramaneva. Tazaba Walisi, that Tazaba Walisi, Hoy Makweda instruction, I'm a Pirambay, Tidi Tizalondo got to Maputoroka Gaidana. No Tidi Tizaluko, see the Hongi Makata labor on Sisu. Hongi Makata living in Hiram never had a queen of the Heineke, the Nahangalinga, Galingai 2000 Quigi Mamangi 23 Lal Propaganda, Liber security possessing she, Quigi Manipur Nganaba, Manipugi Iran, she controlled on La Iran, Kandaramadu, Nasaki Adigi, Zero Dra Tajaleva. My taking the president control to go Tampata, president control to go cookies into Kaluibegi, and the man Makweda knowledge, the Pirgatara Avenue like that, and my Totana, NIO Egera, Amo Egera, Makwigi, Saba Makwigi party, exciter to Tazel Agadi, Hanjala Tajala Paneva. Okay. Other than any sin the Sargatoshala easy. In essence, Makwigi pistol to the Kulai Tabaya, the Badukumba, display necessary, but nor is Kiona, even Manipur, quite Ariba, quite again the display level party and a quick Mayam Sintana River party never. Adona Makwigi, Sana Kangon Kanong, the Mandi, see to Garakanda, Makwina to Garakanda, see the charge the way and Nabagi, Adukuma is and the every from root level, they get top level book say. Masimoina Loina Buxi. Quigi Loimbak, Quigi hypnotized the Wahagadra Makoji Makoki, the Loimbak, brain was the live the Manipurgi, Dickler administration, Kenosia, Uvaganda. Aduna, Toidona cannot only elite, Tajaning elite, and I Tajalazu, Amatogelasu, and I and Hana Panatorambadu, as in Paratere, Canovo, Tadokis in the NI and a party Dunisigi, Anganga Saisigi, Tiradegi, Angani, Paru, do NI and a Pi and Amator, Redum Tadokre, Adugi, Quigi Maitegi. How's for the Tadok the way Yauriaba? Aduna Haiko and Garanan or Dramata, Vinicano, Angam, Zatra, Matrampan Subama Pai, and the Tadoko and a Paruba, the Tadokadam or the Tuition Neva. Miam Pagati, Arambai Tangogi member Pagapegi, Aduzu lady from Arambai Tangon Gisu, I'm a Katampaning Abako. Akwegi 20 Mamagi Keno then 2025 to Arangani Makoi governor na koi kulai side in the toe na koiga quick and the Torgodi na Quigi Hazaba Pigram Inaram the Bakanogi de Kang the Barbary de Lautokram never. Okay, yes. Adugi Matunga Makwena Jigamu Harakanda and I this in the affair Palakanda Makoida than the Pina ever said. Sinakarba Makani Kano Sinida. Justice knows in every lady say.